Surah Ghafir ki ayat number kulhum doidagi 23 dagi. أعوذ بالله من الشيطان الرجيم بسم الله الرحمن الرحيم ولقد أرسلنا موسى بآياتنا وسلطان مبين إلى فرعون وهامان وقارون فقالوا ساحر كذاب فلما جاءهم بالحق من عندنا قالوا اقتلوا أبناء الذين آمنوا معه واستحيوا نساءهم وما كيد الكافرين إلا في ضلال وقال فرعون ذروني أقتل موسى وليدع ربه إني أخاف أن يبدل دينكم أو أن يظهر في الأرض الفساد وقال موسى إني عذت بربي وربكم من كل متكبر لا يؤمن بيوم الحساب سويدنا ما إكوينا تحاكي بني موسى أيكويكي خدم سنغ أمسون ما يكسيغ لما دليل لويننا فرعون هامان أمسون قارون دا أدوبو مكوينا هايكي مسيدي مترنگ توبا مني چنثي بني كنا كنا کی قوم دن تھا گرچہ فرعون نے هامان نے قارون نے فرعون کی مين حقتا مانا لاكي بدا مكويدا اچوم بدو پودونا اكويگي ناكتگي مكوينا هايكي هاتوكو مساني پا سنگدو ماغا لوينانا تھاجب سنگدوگي ادوغا هنگنا ثمو مكويگي نوپي سنگدو ادوبو تھاجدب سنگي سرودو كريشو اوي كدبني لنگفينا كبنتنا مناي ونسينا في سملپا لانا پلائسي اتوپا آيات سنگددي فجنا مساخاينا سانگنا آتا إدنا سملپا لسي هنجندنا اكوي ننگسينا لئيمي هذه هجيك الله کی آیات تو قرآن سے گم با مصادب آیات تو پیرا کا مخوی مناک تسلونا ہائی با کاندا مخوی کی ریاکشن دو سی ریاکشن سے اکوی دا اللہ نا کھنگل لیسی قیامت پھودا ادم سنبا ریاکشن سی تھوکا دو رننے با تھوک پی آئی تھوکا دو رننے تب تھوک پی آئی تھوک آدھی حاج دبا سنگدو کی ریاکشن دو هذا الله بو انکار تو با یوم آخر پر انکار تو سنگدو کی هاي كي فرعون ثادو ايبو موسى بو هاتنبا مانا كوجسنو ماغي ربو تسينمك اين كيبا پوكي مانا اونثوكي غدرا هايبگي نكويگي دھرمدو نترگا سندورا قدرا هايبگي ليباك سيدا اموتپا ثادو ايدو كاينو ايبو ثادو ورسي اي توگه ايون سينوني ماتكي اي ثادو سيگي لنگوي سينه بو هجكشو دم سيجناريسي हाने कोई सत थरी बधर्म कोई मजहब से मान थुवायर अनि अदन हातु हौसी तांतु हौसी सिना द्रोह सिक तो से ये हंदे एकदम फिरौन की लैंग्वेज ने सी हाई की मुसाना अइना चंगजफम लौजरी अइगी रप्ता अमसुंग नखोई गी रप्ता ngakchau thekpa hisab ki numit pu thajadaba khuding maktagi se fajaba duani Allah damana changjare imi duwa tawre imi ida musana mukna de munazara tawna de thenga lan pahum pi de Allah da onjil ay ado Allah da onjil ay khon chi amu makhoi gi surab ai gi surab to adra I onjil ay aduga firaun gi imung manung dagi magi thajabadu losin jariba nipa amana haiki nakhoina hatawri brami amabu mana aigi rapti Allah ni haibagi aduga नखोई दा लाख लबदा दलील सिंह नखोई की रब्तगी माना मिनम्बा ओइरम लबदी मागी मथक्तनी मरालदो माना नि मिनम्बगी अदुबु माना अचुम्बो ओइरम लबदी तारक्कनी नखोई दा चैरा खरदी माना नखोई दा वादा तौरी बदुगी तसेनमक
لون لا يبقى لاعا ما يعند هاي بمخوي ليتودا هذا كموسي دودا ما هايسا أرانغور دي ما ماشين في بور دي ماشين دي بدو سمان فانغدام نترو ما فانجني دو ماشين فرام دردي أكودا أشين بو أرمدي أكودا دار تارو تسينمك الله دي لمزين بيدا بني لمهين بچنتي بكنام تبو لمهين بكاهنا چنتي بم لمهين بسين الله لمزين دي او ايگي ميسين نخوينا पायरी शासन ngasi mathak thong laduna lamsida adubu kanana tengbang bigani ekhoi bo Allah gi chairak tagi madu lak labadi ekhoi da firaun na haiki utpanatte aina na khoida aina ubadu nattana lamjing banatte aina na khoibu achumba lamchat ki lambi da nattana firaun sumagi chummen chali mi adu mana mai thajabdu hair me mana hai khirdo mathak ta gari na do ning singa dami se ya chida mana hai gari se gari na mathak ta hai khirdo ai khoi gi hande chalami ba dharma se si thuwai ra ani adu ga fitna sandor ani musana adu hato horasi hato horasi ai khoi si thuwai ra ani machai machai tan ha atopa ayatana gari na hai ri ai khoi gi pai pu dagi chan rak ba dharma do mazhab to du thuwai gi dai ni man la isi mana leader oi gi dai ni si sumana hai atopa ayat sing da adu gi duni se gi ayat se da adu ning sing ba ya hai di aina hai ri se musada oiro mana pore bedin sidan ai khange adragi aina chatli bisu ai khange ba nakhoi da in lam chumna ba ne ba lamjingi se chumba ne nakhoi phanam ne ba in hairsi aduna man haibi illu no sine magi pura ai khoi gi dunia se chapchana thokpa pot tu ne ba firaun su matam du cha thagirisi ai khoi du su jik thoi me abi thaja baduna haiki mi sai ओइगी मीसिंग तसेनम अइना कीबा पोगिना खोइदा लाकद्रा हाइबगी नुमित अमा मांगी कांगलुप सिंगदा लाखिबा दुगुम्बा हाना थोखि बोरिदु नुगी आत की अमसुंग समुद की मीसिंग अमसुंग मखोइगी मतुंगी सिंगदा थोखिबा दसादु दसागुम तौबीनिंग दबनी अल्लादी मनाई सिंगदा अरानबा सेमा होसकी मान पुरक पमीदुन हाइर Allah de aram to ning de mai manai to de o ai gi mi sing aina gi bi na khoi gi damak amaga kauna ga da ba numittu gi kayaman ki numittu gi sima kha hai thare mi go dum numittu na khoi na natung han na chen ga da ba lairoi na khoi gi Allah da gi ngak thok pina ba kanam ta aduga Allah na lang phaina han bi khraba mahak adugi lairaroi magi lamjing bina ba kanam ta लाखिबनी नखोइदा यूसुफ आममांगदा तसेंग लबा खुदम सिंगल लोइनाना अदुबु नखोइना चिंगनबा लेपखिदबनी माना नखोइदा पुरखिबा अदुगी मतंगदा मदुदी माना सीखरब फाउदा नखोइना हाइखिबनी कैदौंगैदसु थारकलरोय अल्लाह ना मागी तुंगदा रसूल अमा असुमना अल्लाह ना लंगफैना हनबनी लमहेन बा चिंगनगनबा खुदिंगबु लमहेन बाद्रे चिंगनगन ब खुदिंग छे अल्लाह के आयात ता लागी रसूल दा लागी खुदम सिंग से चिंगनगन ब मी सिंग छे लमजिंग दे इस्राएल ने यूसुफ लाखे में दो यूसुफ लाख मतुम की वारी ने शिक्षा दो नहीं से काम सागा पे वो खेलने के बाद छे यूसुफ अलैहिस्सलाम की मतुम अल्लाह के आयात सिंग दा मरयत प सिंग दो मखोय दा दलील अमत्ता लाक्तना चाउख्रबनी मखोइबु तुकच्चबदु अल्लाह की मफमदा अमसुंग थाजब सिंगी मफमदा असुमना अल्लाह न चाजुम नमसल्ली ngakchau thekpa namja namthek tawba khudingi thamoida yam kiningai अल्लाह न सुबाई हाइदबा आयात हराम ने हलाल ने सुहाइदबा andre lat kadab sikana gi matung ingada ma haisi gaim haidaba pot ama panghai ta haijin badu kaim da dalil khangda bida दलील याउदना कुरान की आयत की दलील याउदना रसूलुल्लाह हरम बा आयत की दलील
ꯃꯤꯗꯣ ꯇꯧꯕ ꯇꯧꯗꯅ ꯄꯨꯇꯥꯅꯤ ꯇꯧꯗꯅ ꯅꯥꯀꯟ ꯃꯤꯗꯣ ꯌꯥꯝ ꯇꯨꯀꯠꯆꯩ ꯌꯥꯝꯅ ꯇꯨꯀꯠꯁꯨ ꯇꯨꯀꯠꯆꯕ ꯆꯥꯖꯨꯝ ꯅꯝꯃꯦꯕ ꯆꯥꯖꯨꯝꯁꯨ ꯅꯝꯁꯤꯜꯂꯦ ꯈꯪꯍꯟꯗ꯭ꯔꯦꯕ ꯑꯆꯨꯝꯕꯗꯣ ꯈꯪꯍꯟꯗ꯭ꯔꯦ ꯐꯤꯔꯥꯎꯟꯅ ꯍꯥꯏꯈꯤ ꯍꯥꯃꯥꯟ ꯁꯥꯒꯠꯂꯨ ꯑꯋꯥꯡꯕ ꯌꯨꯝ ꯑꯃ ꯑꯩꯅ ꯌꯧꯕ ꯌꯥꯅꯕ ꯂꯝꯕꯤꯁꯤꯡ ꯍꯥꯃꯥꯟ ꯍꯥꯏꯕꯅꯤ ꯌꯥ ꯍꯥꯏꯗꯨꯀꯣ ꯍꯥꯃꯥꯟ ꯀꯧꯕꯒꯤ ꯈꯨꯗꯝ ꯄꯤꯗ꯭ꯔꯣ ꯑꯗꯨꯗ ꯑꯣ ꯍꯥꯃꯥꯟ ꯍꯥꯏꯔꯤ ꯂꯝꯕꯤꯁꯤꯡ ꯑꯁꯃꯥꯟꯁꯤꯡꯒꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯅꯕ ꯃꯨꯁꯥꯒꯤ ꯂꯥꯏꯗꯨ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯈꯜꯂꯤ ꯃꯥꯕꯨ ꯆꯤꯟꯊꯤꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯩꯇꯦꯡꯕꯤꯈꯤ ꯐꯤꯔꯥꯎꯟꯗ ꯃꯥꯒꯤ ꯊꯕꯛꯀꯤ ꯐꯠꯇꯕꯗꯨ ꯑꯃꯁꯨꯡ ꯂꯩꯊꯣꯛꯍꯟꯕꯤꯈꯤ ꯃꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗꯒꯤ ꯀꯔꯤꯁꯨ ꯑꯣꯏꯈꯤꯗꯦ ꯐꯤꯔꯥꯎꯟꯒꯤ ꯊꯧꯔꯥꯡꯗꯨ ꯃꯥꯡꯖꯕ ꯅꯠꯇꯅ ꯁꯤꯒꯤꯁꯦ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯑꯌꯥꯁꯤꯒꯤ ꯗꯂꯤꯜꯅꯦ ꯄꯤꯔꯛꯏꯁꯤ ꯍꯥꯏꯗꯤ ꯗꯂꯤꯜ ꯌꯥꯎꯗꯅ ꯋꯥꯉꯥꯡ ꯉꯥꯡꯕ ꯃꯤꯗꯨ ꯇꯨꯀꯠꯆꯕ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯉꯛꯆꯥꯎ ꯊꯦꯛꯑꯒ ꯆꯥꯖꯨꯝ ꯅꯝꯖꯤꯜꯂꯦ ꯍꯥꯏꯈ꯭ꯔꯦꯗꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯀꯥꯡꯕꯨꯗꯣ ꯗꯂꯤꯜ ꯌꯥꯎꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯐꯤꯔꯥꯎꯟꯁꯨ ꯇꯧꯈ꯭ꯔꯤꯁꯤ ꯑꯗꯨꯗꯒꯤꯅꯦꯕ ꯃꯥꯅ ꯉꯛꯆꯥꯎ ꯊꯦꯛꯇꯅ ꯈꯣꯠꯇꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯃ ꯃꯥꯅ ꯍꯥꯃꯥꯟꯗ ꯍꯩꯔꯤꯗꯅ ꯁꯤ ꯇꯀꯕꯨ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯛꯆꯥꯎ ꯊꯦꯛꯏꯃꯦꯕ ꯁꯨꯝꯕ ꯃꯤꯁꯤꯅꯦꯕ ꯑꯜꯂꯥꯍꯅ ꯂꯝꯖꯤꯡꯗ꯭ꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯗꯨ ꯐꯤꯔꯥꯎꯟꯒꯤ ꯊꯥꯛꯇꯨꯒ ꯆꯞ ꯃꯥꯟꯅꯔꯦꯗ꯭ꯔꯣ ꯑꯗꯨꯝ ꯑꯗꯨꯅꯦꯕ ꯁꯤꯗ ꯍꯥꯏꯔꯤꯁꯤ ꯃꯉꯣꯟꯗ ꯂꯩꯇꯦꯡꯕꯤꯈ꯭ꯔꯦꯕ ꯃꯥꯅ ꯆꯠꯂꯤꯕ ꯙꯔꯃ ꯃꯍꯖꯕꯇꯣ ꯑꯗꯨ ꯆꯨꯝꯃꯦꯅ ꯑꯜꯂꯥꯍꯅ ꯎꯍꯟꯈ꯭ꯔꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯆꯥꯖꯨꯝ ꯅꯝꯈ꯭ꯔꯦꯕ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯁꯨꯐꯪ ꯐꯪꯉꯔꯣꯏ ꯑꯃ ꯂꯩꯊꯣꯛꯍꯟꯈ꯭ꯔꯦꯕ ꯑꯜꯂꯥꯍꯅ ꯑꯗꯨ ꯐꯤꯔꯥꯎꯟꯅ ꯇꯧꯈꯤꯕ ꯄꯣꯠꯇꯨꯅꯦꯕ ꯐꯤꯔꯥꯎꯟꯗ ꯌꯥꯎꯈꯤꯕ ꯇꯀꯕꯨꯔꯗꯨꯅꯦꯕ ꯑꯗꯨꯒ ꯊꯥꯖꯕꯗꯨꯅ ꯍꯥꯏꯈꯤ ꯃꯤꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏꯃꯤ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ ꯑꯩ ꯂꯝꯖꯤꯡꯒꯦ ꯅꯈꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯆꯠꯀꯤ ꯂꯝꯕꯤꯗ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯃꯇꯝ ꯈꯔꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯑꯈꯦꯔꯠꯇꯤ ꯃꯗꯨꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯔꯕ ꯈꯨꯟꯗꯥꯐꯝꯅꯤ ꯌꯨꯝꯅꯤ ꯁꯤꯃꯥꯅ ꯂꯝꯖꯤꯡꯒ ꯇꯥꯛꯄ ꯍꯥꯏꯕ ꯍꯧꯔꯛꯏꯃꯤ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯕ ꯁꯥꯁꯇꯤ ꯄꯤꯕꯤꯔꯣꯏ ꯃꯉꯣꯟꯗ ꯃꯗꯨꯒ ꯃꯥꯟꯅꯅ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯅ ꯑꯐꯕ ꯇꯧꯔꯕ ꯅꯤꯄꯥ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯥꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗꯨ ꯖꯟꯅꯠ ꯆꯪꯒꯅꯤ ꯆꯤꯟꯖꯥꯛ ꯄꯤꯕꯤꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯁꯥꯕ ꯇꯧꯗꯅ ꯅꯤꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯆꯞ ꯃꯥꯟꯅꯅꯤꯀꯣ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯀꯔꯤꯅꯣ ꯑꯩꯅ ꯅꯈꯣꯏꯕు ꯀꯧꯔꯒ ꯍꯤꯡꯅꯕꯒꯤ ꯃꯥꯏꯀꯩꯗ ꯅꯈꯣꯏꯅꯗꯤ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯃꯩꯗ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗꯗꯤ ꯃꯥ ꯑꯜꯂꯥꯍꯒꯤ ꯈꯨꯗꯝ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇꯨ ꯀꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯀꯧꯔꯤ ꯑꯩꯕꯨ ꯑꯜꯂꯥꯍꯕꯨ ꯊꯥꯖꯗꯅꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯣꯏꯅꯕꯁꯤꯡ ꯊꯪꯖꯤꯟꯅꯕ ꯍꯥꯏꯅꯪ ꯍꯦꯛꯇ ꯑꯌꯥꯠꯇꯨ ꯆꯠꯂꯨꯅꯣꯅ ꯀꯧꯗ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯍꯤꯁꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯕ ꯑꯃꯜ ꯇꯧꯔꯕ ꯑꯜꯂꯥꯍꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕ ꯑꯗꯨꯒ ꯑꯗꯨ ꯃꯤꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯖꯟꯅꯠꯇ ꯆꯪꯕ ꯁꯣꯏꯗ꯭ꯔꯦ ꯖꯟꯅꯠꯇ ꯆꯪꯒꯗꯕꯅꯤ ꯖꯟꯅꯠꯇ ꯆꯪꯕꯇ ꯅꯠꯇꯅ ꯃꯈꯣꯏ ꯗꯨꯅꯤꯌꯥꯗꯁꯨ ꯔꯤꯖꯛꯁꯤ ꯃꯔꯥꯡ ꯀꯥꯏꯍꯟꯒꯅꯤ ꯄꯤꯒꯅꯤ ꯑꯈꯦꯔꯠꯇ ꯅꯠꯇꯅ ꯕꯦꯒꯩꯔ ꯍꯤꯁꯥꯕ ꯃꯥꯅ ꯈꯜꯂꯨꯗꯕ ꯅꯥꯀꯟꯗꯒꯤ ꯂꯥꯛꯀꯅꯤ ꯁꯨꯀꯪ ꯈꯪꯍꯧꯗꯅꯅꯦ ꯆꯤꯟꯖꯥꯛꯁꯤ ꯄꯤꯕꯤꯔꯛꯀꯅꯦꯕ ꯑꯗ ꯑꯩꯒꯤꯗꯃꯛꯇ ꯁꯕꯕ ꯇꯧꯔꯦ ꯍꯤꯁꯥꯕꯗꯤ ꯄꯥꯕ ꯍꯥꯏꯕ ꯈꯟꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯤꯁꯥꯕ ꯁꯨꯡꯇꯧ ꯇꯧꯗꯕ ꯈꯜꯂꯨꯗꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯀꯩꯝꯇ ꯗꯨꯅꯤꯌꯥꯒꯤ ꯋꯥꯔꯣꯏ ꯅꯈꯣꯏꯅ ꯀꯧꯔꯤ ꯑꯩꯕꯨ ꯑꯜꯂꯥꯍꯕꯨ ꯊꯥꯖꯗꯅꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯣꯏꯅꯕꯁꯤꯡ ꯊꯪꯖꯤꯟꯅꯕ ꯃꯗꯨꯒꯤ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯅ ꯀꯧꯔꯤ ꯅꯈꯣꯏꯕు ꯄꯥꯡꯒꯜꯕꯗꯨꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯉꯥꯛꯄꯤ ꯍꯩꯕꯗꯨꯗ ꯃꯨꯃꯤꯟꯗꯨꯅ ꯍꯥꯏꯔꯤꯃꯤ ꯁꯤꯗ ꯀꯧꯔꯤꯕ ꯈꯨꯀꯧꯁꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯀꯧꯔꯤꯕ ꯈꯨꯀꯧꯗꯨꯒ ꯃꯥꯟꯅꯗ꯭ꯔ ꯃꯍꯖꯕꯁꯤꯡꯁꯤꯅ ꯀꯧꯗ꯭ꯔꯅꯦ ꯀꯔꯤꯝꯇ ꯑꯩꯅ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯄꯣꯠ ꯑꯃꯗ ꯁꯤ ꯐꯩ ꯁꯤ ꯇꯧꯍꯩꯗꯦ ꯁꯤ ꯇꯧꯍꯩ ꯁꯤ ꯁꯋꯥꯕ ꯑꯁꯨꯛꯅꯤ ꯁꯤꯅ ꯍꯔꯥꯝꯅꯤ ꯁꯤꯅ ꯃꯀ꯭ꯔꯨꯅꯤ ꯑꯩꯅꯁꯨ ꯈꯪꯗꯕ ꯃꯥꯅꯁꯨ ꯈꯪꯗꯕ ꯃꯥꯅ ꯈꯪꯗꯕꯗꯤ ꯃꯥꯅ ꯗꯂꯤꯜ ꯄꯤꯗꯕ
ꯑꯗꯨꯏ ꯃꯥꯏꯀꯩꯗ ꯀꯧꯗ꯭ꯔꯕ ꯑꯩꯅ ꯀꯧꯔꯤꯁꯤꯅꯕꯨ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯍꯤꯡꯉꯨꯅꯕꯅꯤ ꯅꯈꯣꯏꯅ ꯀꯧꯔꯤꯁꯤꯅ ꯃꯩꯗ ꯆꯪꯅꯕꯅꯤ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯒꯦ ꯑꯃꯨꯛ ꯁꯣꯏꯗꯅꯃꯛ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯈꯣꯏꯅ ꯅꯈꯣꯏꯅ ꯀꯧꯔꯤꯁꯤꯅ ꯁꯣꯏꯗꯅꯃꯛ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯗꯤ ꯅꯤꯖꯕ ꯑꯃ ꯄꯤꯕꯤꯕꯒꯤ ꯃꯇꯤꯛ ꯂꯩꯇꯕꯅꯤ ꯇꯥꯏꯕꯪꯁꯤꯗꯁꯨ ꯅꯠꯇ꯭ꯔꯒ ꯑꯈꯤꯔꯠꯇꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯟꯒꯗꯧꯔꯤꯕꯗꯤ ꯑꯜꯂꯥꯗꯅꯤ ꯑꯗꯨꯒ ꯂꯝꯍꯦꯟꯕꯁꯤꯡꯗꯨꯗꯤ ꯃꯩꯗ ꯂꯩꯒꯗꯕꯁꯤꯡꯅꯤ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯗ ꯑꯩꯗꯤ ꯁꯤꯟꯅꯖꯔꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯜꯂꯥꯗ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯎꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯇꯝ ꯑꯃꯗ ꯅꯈꯣꯏ ꯈꯪꯗ꯭ꯔꯛꯀꯅꯦꯕ ꯑꯣ ꯃꯥ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯦꯅ ꯈꯪꯗ꯭ꯔꯛꯀꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨ ꯂꯥꯛꯍꯟꯒꯅꯣꯕ ꯑꯗꯨꯅ ꯑꯜꯂꯥꯅ ꯉꯥꯛꯊꯣꯛꯄꯤꯈꯤ ꯃꯥꯕꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯁꯥꯔꯧꯒꯤ ꯐꯠꯇꯕꯁꯤꯡꯗꯒꯤ ꯑꯗꯨꯒ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯗꯟꯗꯤꯅ ꯁꯤꯐꯥꯎꯗ ꯇꯧꯔꯁꯤꯔꯣ ꯃꯩꯗꯨꯅ ꯌꯥꯏꯔꯤ ꯃꯈꯣꯏꯕꯨ ꯃꯗꯨꯗ ꯑꯌꯨꯛ ꯑꯃꯁꯨꯡ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯁꯔꯧꯒꯤ ꯐꯤꯔꯥꯎꯟꯗꯒꯤ ꯑꯗꯨꯒ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯗꯟꯗꯤ ꯑꯜꯂꯥꯍꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯄꯥꯔꯛꯈꯣ ꯍꯥꯏꯕꯅꯤ ꯀꯌꯥꯅꯣ ꯑꯗꯨꯅ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯄꯥꯔꯛꯑꯣꯕ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯗ ꯑꯩꯗꯤ ꯁꯤꯟꯅꯖꯔꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯜꯂꯥꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯜꯂꯥꯍꯗ ꯁꯤꯟꯅꯔꯦꯕ ꯑꯜꯂꯥꯍ ꯍꯥꯏꯕ ꯃꯈꯩꯗꯨꯇꯅꯦꯕ ꯅꯕꯤꯅ ꯍꯥꯏꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯎꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯑꯗꯨ ꯃꯈꯥ ꯄꯥꯔꯤꯗ ꯍꯥꯏꯗꯨ ꯄꯥꯎꯕ ꯑꯗꯨ ꯃꯈꯥ ꯑꯗꯨꯅ ꯑꯜꯂꯥꯅ ꯉꯥꯛꯊꯣꯛꯄꯤꯈꯤ ꯃꯥꯕꯨ ꯃꯥꯕꯨꯗꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨ ꯏꯃꯥꯟ ꯄꯨꯔꯛꯄ ꯃꯤ ꯃꯣꯃꯤꯟ ꯑꯃꯒꯤ ꯋꯥꯔꯤꯅꯦꯕ ꯁꯤ ꯁꯨꯔꯥꯁꯤ ꯃꯃꯤꯡ ꯃꯣꯃꯤꯟ ꯀꯧꯔꯤꯁꯦ ꯃꯣꯃꯤꯟꯁꯨ ꯀꯧꯏ ꯒꯥꯐꯤꯔꯁꯨ ꯀꯧꯏꯗꯅ ꯃꯣꯃꯤꯟ ꯀꯧꯔꯤꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯃꯣꯃꯤꯟ ꯑꯃ ꯌꯥꯎꯔꯦꯕ ꯃꯣꯃꯤꯟꯗꯨ ꯀꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯁꯐꯔ ꯇꯧꯗꯅ ꯃꯌꯥꯝꯗꯨ ꯇꯧꯈꯤꯕꯗꯒꯤ ꯃꯌꯥꯝꯗꯨ ꯇꯧꯕꯗꯒꯤ ꯐꯖꯅ ꯑꯆꯨꯝꯕ ꯋꯥꯍꯩꯗꯣ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯒꯤ ꯋꯥꯗꯨ ꯉꯥꯡꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯀꯥꯎꯜꯂꯥꯍꯨ ꯑꯜꯂꯥꯅ ꯑꯗꯨꯒ ꯑꯜꯂꯥꯅ ꯉꯥꯛꯊꯣꯛꯄꯤꯈꯤ ꯃꯥꯕꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯁꯔꯧꯒꯤ ꯐꯠꯇꯕꯁꯤꯡꯗꯒꯤ ꯁꯔꯧꯗꯨ ꯃꯉꯣꯟꯗ ꯆꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯗꯟꯗꯤꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕꯗꯤ ꯅꯕꯤꯅ ꯍꯥꯏꯕ ꯌꯥꯗꯕꯗꯤ ꯃꯩꯗꯨꯅ ꯌꯥꯏꯔꯤ ꯃꯈꯣꯏꯕꯨ ꯃꯗꯨꯗ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯄꯨꯡꯐꯝꯗꯨ ꯂꯥꯛꯂꯕꯗ ꯍꯥꯏꯕꯤꯒꯅꯤ ꯆꯪꯍꯜꯂꯣ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯗꯟꯗꯤꯗ